ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯁꯥꯕꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯣꯏꯅ ꯑꯩꯅ ꯄꯥꯏꯈꯠꯆꯒꯗꯧꯔꯤꯕꯁꯤ ꯅꯨꯡꯁꯤꯠ ꯃꯄꯤ ꯁꯥꯕ ꯅꯨꯡꯁꯤꯠ ꯃꯄꯤꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯅ ꯐꯦꯟ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗꯅ ꯅꯨꯡꯁꯤꯠ ꯃꯄꯤ ꯍꯥꯏ ꯅꯨꯡꯁꯤꯠ ꯃꯄꯤꯁꯤ ꯃꯈꯜ ꯃꯔꯤꯅꯤ ꯑꯅꯤ ꯑꯃꯅ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯑꯃꯒ ꯁꯥꯔꯒ ꯁꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟ ꯁꯥꯟꯅꯕ ꯑꯅꯤ ꯑꯃꯅ खितंग स्पेशलाइज खितंग फजन सारगा चेराव नुमित्ता अखोइना योले चेरावगी चिंग कारपसिंगना अदुम लई अखोइ अदुम फजन योले मरीसी पुलमना सारगदी वीडियो से याम सांगनी अदुना अममम ओइना साजगे नुसित मपी साबगी अहानबा सरुक ओइना आइना साजगदरिबा नुसित मपीजे योनबा याबा अनिदुगी मनुंगदा अम्मा साजरगे अदु मसी साबदा चंगदबसी कई कईनो हारगदी कलर पेपर मदी अदुम कंपलसरी चंगनी मरमदी योनगदरिबा पोटनिनाको कलर पेपर सी नाकन नाम ngangbani नाकन नामना ngौबनिको नाकन नाम रंग संगबा नाकन नाम संगदबा सिमा चंगनी अदगी मथंगदा चंगदोसी पाइडिंग तरा मतेक सिमा चंगनी अदगी स्ट्रो म चंगे स्ट्रो जे हुजिकती फंगद्रमनिना खोगी चेना कोलगा दुम तौतारे मखोक पानबा चै मते अमगा चंगे चै मतेक से सिगी चैहिदी सुमचे मखोंगने अदुबु अखोइना तसेंगना मतमदु तौरकपददी अखोइ कनो तौरे वान इलगा तौरे वाना बु इलजु सुमचे मखोपु अजु अमबु अजु एनी चै अम अदुम याइको कैसु कायबा लेते अंगांगी युमदा अमखक्का सागदबु ओरगदी कलर पेपर से लेबिरुनु पैसा पामुइ अद बाटोन चेजना अदुम यानी बाटोन चेसे तौरगा अदुम साबदा चब अदुम चाबाने अदु योनबा खोनबा खयाम सारगा फजहनिंग कांदा कलर पेपर से सिनबगी वानेबको अदुदी हुजिक नुसित मपी साबगी अहानबा सरुकसी सासेको सिगी चेसे युंगना सेंटर दा थुकदबा युंगना मयाई चप चाना थुकदबनिको मयाई चप चाना युंगना थुपबा अदु सि कखलबा सिसु मुंगा साइदुगा चप मानना मु थुपगा चप मानना मु ककदबा मयाइदको सिगी चेसे लेरेको अदगी सिगिसे सुमाइ तौरगा सुमाइ थुपकदबा सुमाइना चप चाना दसिदे कक्कनी सी फिवमजे तानबा तौदौनिको सी कनोनी अखोइगे तेलंगागी ची अदुमाइना यातपने सी अमुकोजु थेक्चलगा अमुकसु कक्कदबको सुमाइना सुम मथंग मथंग कलकदौने सी लेरे सी मसिंग थिदोजे कयानोइदो यंगसी अम्मा अनि अहुम मरी मंगा तरु तरे निपान चंगेबको अदगी अमु अखोइगी सिना अमु कोई राउंड यातकनी राउंड मचा मचा यातोइनिको
ꯁꯤ ꯃꯣꯏꯗꯥ ꯂꯩꯔꯦ ꯃꯣꯏꯗꯥꯁꯤ ꯇꯧꯔꯒ ꯅꯞꯄꯁꯤ ꯀꯔꯝꯍꯥꯏꯅ ꯅꯞꯀꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯩꯅꯣꯁꯤ ꯃꯣꯏꯗꯥꯁꯤ ꯈꯤꯇꯪ ꯇꯩꯁꯜꯂꯕꯀꯣ ꯁꯤꯗ ꯑꯀꯣꯏꯕꯁꯤꯗ ꯃꯣꯏꯗꯥ ꯁꯨꯃꯥꯏꯅ ꯇꯩꯁꯜꯂꯕ ꯁꯤ ꯑꯍꯥꯟꯕ ꯍꯧꯕꯩꯁꯤ ꯈꯤꯇꯪ ꯂꯨꯕꯅꯤꯀꯣ ꯁꯤ ꯈꯤꯇꯪ ꯃꯨꯟꯅ ꯌꯦꯡꯁꯤ ꯑꯗꯣ ꯁꯤꯒꯤꯁꯤ ꯑꯃꯈꯛꯇꯪ ꯄꯥꯏꯔꯒ ꯃꯌꯥꯏꯗ ꯊꯨꯞꯄꯕ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯊꯨꯞꯄꯦꯅ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯁꯤ ꯃꯇꯣꯟ ꯑꯇꯨꯝꯕꯁꯦ ꯁꯤꯅ ꯑꯀꯣꯏꯕꯁꯤꯒꯤ ꯃꯌꯥꯏ ꯇꯥꯍꯟꯒꯗꯧꯕ ꯁꯨꯃꯥꯏꯅ ꯀꯣ ꯅꯥꯀꯟ ꯅꯥꯝꯈꯛꯇꯪ ꯁꯤ ꯊꯨꯞꯆꯟꯗ꯭ꯔꯗꯤ ꯌꯥꯗꯦꯀꯣ ꯁꯤ ꯑꯍꯥꯟꯕ ꯍꯧꯕꯩꯁꯦ ꯊꯨꯞꯆꯟꯒꯗꯕ ꯑꯗꯒꯤ ꯁꯤ ꯐꯥꯛꯇꯣꯛꯑꯒ ꯁꯤꯗ ꯑꯃꯨꯛ ꯒꯣꯝ ꯈꯔ ꯑꯃꯨꯛ ꯇꯩꯔꯅꯤ ꯁꯤꯒꯤ ꯁꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯑꯃꯃꯨꯛ ꯁꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯃꯇꯣꯟꯁꯤꯒꯤ ꯃꯥꯟꯅꯍꯟꯒꯗꯧꯕꯀꯣ ꯁꯤꯒꯤ ꯂꯥꯏꯟ ꯑꯃ ꯂꯩꯔꯤꯁꯦ ꯁꯤ ꯃꯌꯥꯏ ꯆꯞ ꯆꯥꯍꯟꯒꯗꯧꯕ ꯁꯨꯃꯥꯏꯅ ꯃꯌꯥꯏ ꯆꯥꯅ ꯅꯞꯀꯗꯕꯀꯣ ꯁꯤꯗ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯇꯩꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯏꯔꯒ ꯁꯤꯒꯤ ꯃꯃꯩꯒꯤꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯍꯟꯒꯗꯧꯕꯗꯣ ꯁꯤꯒꯤ ꯃꯃꯩꯁꯦ ꯁꯤ ꯆꯞ ꯆꯥꯅ ꯇꯥꯏꯅꯍꯟꯒꯗꯧꯕꯀꯣ ꯃꯌꯥ ꯀꯥꯊꯣꯛꯅꯍꯟꯕ ꯌꯥꯗꯦ ꯑꯗꯣ ꯁꯤ ꯃꯇꯣꯟꯁꯤ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯅꯞꯄ ꯑꯗꯒꯤ ꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯑꯃꯃꯨꯛ ꯅꯞꯁꯜꯂꯅꯤ ꯃꯊꯛꯁꯤꯗ ꯐꯖꯅꯕꯅꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯇꯪꯈꯥꯏ ꯆꯜꯂꯝꯅꯤ ꯅꯨꯡꯁꯤꯡꯄꯤꯁꯦ ꯁꯥꯕꯒꯤ ꯑꯗꯒꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯁꯤꯒꯤ ꯁꯤ ꯑꯃꯨꯛ ꯀꯣꯏꯕꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯩꯔꯅꯤ ꯁꯤ ꯊꯝꯃꯒ ꯆꯞ ꯆꯥꯅ ꯊꯝꯒꯗꯕ ꯆꯞ ꯃꯥꯟꯅꯍꯟꯒꯗꯧꯕ ꯑꯗꯨꯒ ꯁꯤ ꯊꯦꯛꯀꯠꯂꯛꯀꯗꯕ ꯁꯤꯒꯤꯁꯦ ꯁꯤ ꯀꯥꯔꯛꯁꯦ ꯁꯨꯃꯥꯏꯅ ꯅꯝꯊꯔꯒ ꯁꯤ ꯊꯦꯛꯄ ꯁꯤ ꯇꯥꯔꯤꯁꯤꯗ ꯁꯨꯃꯥꯏꯅ ꯅꯞꯍꯟꯈꯤꯕ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯁꯤ ꯑꯀꯣꯏꯕꯁꯦ ꯑꯃꯨꯛ ꯅꯞꯁꯤꯜꯂꯅꯤ ꯁꯤ ꯂꯩꯔꯦ ꯅꯨꯡꯁꯤꯠ ꯃꯄꯤ ꯑꯍꯥꯟꯕꯁꯤꯒꯤ ꯃꯑꯣꯡꯁꯤ ꯑꯗꯩ ꯁꯤ ꯍꯨꯠꯂꯒ ꯃꯌꯥꯏꯗ ꯍꯨꯠꯂ ꯆꯩ ꯄꯥꯟꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯡꯁꯤꯠ ꯃꯄꯤ ꯃꯈꯧ ꯄꯥꯜꯂꯁꯤꯀꯣ ꯁꯤꯅ ꯑꯩꯅ ꯏꯁꯇ꯭ꯔꯣ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯣ ꯁꯤꯒꯤ ꯄꯥꯏꯞꯁꯤ ꯏꯟꯆꯤ ꯑꯃꯨꯛꯀꯤ ꯆꯥꯡꯗ ꯑꯅꯤ ꯀꯛꯀꯅꯤ ꯃꯀꯛ ꯑꯅꯤ
ꯃꯀꯛ ꯑꯅꯤ ꯀꯛꯑꯦ ꯑꯗꯒꯤ ꯁꯤꯒꯤ ꯇꯔꯥꯁꯦ ꯕꯥꯏꯟꯗꯤꯡ ꯇꯔꯥꯁꯦ ꯃꯇꯣꯟ ꯅꯥꯝꯃ ꯀꯣꯟꯁꯤꯟꯒꯅꯤ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯁꯤꯒꯤ ꯈꯣꯏꯔꯤꯁꯦ ꯆꯨꯝꯊꯣꯛꯀꯅꯤ ꯈꯣꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯆꯨꯝꯊꯣꯛꯄ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯡꯁꯤꯠ ꯃꯄꯤꯁꯦ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯍꯨꯠꯀꯅꯤ ꯍꯨꯠꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯏꯞ ꯑꯅꯤꯁꯤ ꯑꯃꯅ ꯃꯅꯨꯡꯗ ꯍꯥꯞꯀꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯛꯀ ꯇꯥꯏꯅꯅ ꯍꯥꯞꯀꯗꯣꯏꯅꯤ ꯁꯤꯗ ꯍꯥꯟꯅ ꯂꯦꯡꯉꯅꯤ ꯁꯤꯒꯤ ꯅꯨꯡꯁꯤꯠ ꯃꯄꯤꯁꯤꯗ ꯁꯨꯃꯥꯏꯅ ꯂꯦꯡꯁꯤꯜꯂꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯇꯔꯥꯁꯦ ꯊꯤꯡꯇꯣꯛꯍꯜꯂꯒ ꯅꯥꯀꯟꯗ ꯊꯤꯡꯇꯣꯛꯍꯜꯂꯒ ꯁꯤꯗ ꯑꯃ ꯍꯥꯞꯈ꯭ꯔꯅꯤ ꯃꯅꯨꯡꯒꯤ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯉꯁꯥꯏ ꯍꯨꯠꯈꯤꯕ ꯃꯅꯤꯡꯒꯤꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯡꯀꯠꯀꯗꯕ ꯇꯔꯥꯁꯦ ꯏꯟꯁꯤꯟꯈ꯭ꯔꯒ ꯃꯅꯤꯡꯂꯣꯝꯒꯤ ꯊꯤꯡꯀꯠꯂꯛꯄ ꯍꯣꯕꯗꯨꯗ ꯕꯥꯏꯟꯗꯤꯡ ꯇꯔꯥꯁꯦ ꯂꯤꯠꯊꯣꯛꯍꯟꯒꯗꯧꯕ ꯁꯤ ꯂꯤꯠꯊꯣꯔꯛꯑꯦꯀꯣ ꯁꯤ ꯂꯤꯠꯊꯣꯔꯛꯏꯁꯤꯗ ꯑꯃꯨꯛ ꯁꯤꯒꯤ ꯆꯦꯁꯦ ꯑꯃꯨꯛ ꯍꯥꯞꯄ ꯆꯦ ꯃꯀꯣꯟ ꯄꯥꯏꯞꯁꯦ ꯑꯗꯨꯒ ꯁꯤ ꯂꯥꯡꯒꯣꯝ ꯁꯤꯒꯤꯁꯤꯗ ꯕꯥꯏꯟꯗꯤꯡ ꯇꯔꯥꯁꯦ ꯌꯦꯠꯁꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯍꯨꯔ ꯉꯛꯇꯅꯕ ꯁꯤ ꯍꯥꯏꯐꯦꯠ ꯊꯨꯒꯥꯏꯔꯕ ꯃꯇꯣꯟꯁꯤ ꯁꯤꯒꯤ ꯃꯇꯣꯟ ꯆꯩ ꯃꯇꯣꯟꯁꯦ ꯍꯥꯏꯐꯦꯠ ꯊꯨꯒꯥꯏꯔꯒ ꯇꯔꯥꯁꯦ ꯌꯦꯞꯁꯤꯟꯕ ꯎꯉꯛꯇꯅꯕꯒꯤ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯊꯤꯡꯖꯤꯜꯂꯒ ꯁꯨꯃꯥꯏꯅ ꯈꯔ ꯊꯤꯡꯖꯤꯜꯂꯒ ꯁꯤꯗ ꯑꯗꯨꯝ ꯌꯦꯠꯈ꯭ꯔ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯔꯦ ꯁꯤ ꯎꯪꯕ꯭ꯔꯥ ꯍꯥꯏꯅ ꯇꯦꯁ ꯇꯧꯔꯁꯤꯀꯣ ꯁꯤꯅꯤ ꯅꯨꯡꯁꯤꯠ ꯃꯄꯤ ꯁꯥꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯗ꯭ꯔꯤ ꯐꯥꯎꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯒꯦ ꯕꯥꯏ